Ngara numida wadam phone ki ba panam pau se digi maru oiba pau khara khanga saraga miyam da khudo tamjike lengang na masakhang da ba khul sing da iski mama tegi khudong saba sing pidana ba state cabinet na warep law khrei masang oiba warep sing di lengang na recognize taw da ba khul sing da iski mama tegi khudong saba pidaba IDP sing da CMHD card cover taw ba Jujang Tekta police station amma singda dam de ireng police outpost hangba SSA gi Kasturba Gandhi Vidyalaya amasung Netaji Subhash Chandra Bose Australia gi non-teaching amasung teaching chani ga yankhaga taru contract hapa Chief Minister Nongthoma Bere na chair lagduna ngasi ayu CM Secretary da pangthokiba cabinet mifamna lengak na sakhanglaba village khakta da government na pakhaliba tonga scheme gi khudongchaba piba aduga recognize tawdaba khulsing da khudongchaba pidaba haina cabinet na warep lawbaga loina Manipur da hanadagi lairiba disturb area da ahomba thamdana basu cabinet na warep lawkhrei ngasi pangthokiba cabinet mifamadugi matangda Manipur lengaki wangang loisu oiriba Health and Family Welfare Minister Dr. Sampam Ranjana ngasi nungthil lamphel sana kaithe da leiba mahak ke official residence da pamising unabada mahak na hai ngasi phangkiba cabinet mifamna Manipur da lairiba disturb area da ahomba leitaba haina warep lawrei Law and Order ki fibam yenglaga None district ki Jujang Tekta ki kilometer 12 rom jatlaga leiba Laimatak Bridge manak Nungsai Khulda police station ama thambaga loina Jujang Tekta police outpost ama thamnaba loina strategic point ama oiriba singdada manakta Ireng police outpost ki haina maming thondona outpost ama lingkhapadasu kibinen ayaba pire haina Dr. Sapam Ranjana makhata na phongdoki appointment pibagi matangna paladuna mahangna hai Halvidar oina mathauda laikhidaba miyoi amagi loina be Thokjam Priyarani kaubi amma amadi Raisam Rose Baby Chanu Compassionate Ground lengaki thaba hapada ayaba pibaga loina Central Mangi Supervisor ke post ani hapadasu cabinet na ayaba pirei Assembly Guest House lariba Museum and Akas Varsi Receptionary singi pre-structure sembadasu ayaba pirei Jinems linkapa matamda Manipur Health Services dagi staff khara jinems laiki Hariba miyoising asi pension rule gi makada makoiba pension pinaba art and culture gi makada Sanskrit department da teaching staff ahum hapada su cabinet na ayaba pikrei SK Women College ke lecture mapan assistant professor da upgrade tawba Samgrasia Manipur gi makada Kasturba Gandhi Balika Vidyalaya Subhash Australia Vidyalaya teaching amasun non teaching staff chani yankhai taru contract lawpada ayaba pikrei Ima Nongthang Leima Yaifa Tembang scheme gi makada beneficiary amana sahida lupa lising marfuga mathoidagi henna kanaba phangba yadaba haina lepna khrei Imphal Dimapur National Highway da land mari da lambi pangthokna baga mai lenina Imphal Kohima gi Manipur section ga Government of India gi President gi ming da lamloksinba Snapati da Indigenous Sport Complex ama thamna baga masigi darkar oiba lamloksinba video thawal amasung video wangjing tengthagi manung laisang them amasung Texan Village Solid Waste Management Processing Facility linkhatnavasu cabinet na ayaba pikrei ngasigi cabinet mifama lengak na sakhanglaba village khakta da government na pakhaliba tonga-tongamba scheme khudongchaba piba aduga recognize tawdaba khulda khudongchaba pidaba hainasu ngasigi cabinet na warep laurei government gi thabak tawdaba internally displaced person khudimakta Chief Minister ki household gi tembang cover tawnabasu ngasigi cabinet na ayaba pikre hainasu Dr. Sampam Ranjana phongdoki makha tarak pona kanglipa ki mairagi editorial gi pawda myamda khudol tamjike samakha da badagi sanjanglakpani haibasi lengang na khangsi Myanmar amadi India ani lonariba Indo-Myanmar border paring ngase fencing tawba ngamdana matam kuini leirakli Manipur gi lamgi saruk Myanmar na lausile habi wathok su leiribani hiramasi gi matangda Manipur lengang na barat lengakta taksinduna Myanmar border fencing khabagi thabak pangthopa ngamdana leiribasi yamna lali maduda sambal khadabadagi hingkolda hoba manam asing sanjangnatuna chathokibagum ngasi Myanmar border asi lansilaktuna Manipurda Myanmar masa amadi Bangladesh masa singna kaya yamna laina changlaktuna lamdamsida khunda laita silhannaba asabu maram ama oiri barat lengang na Indo-Myanmar border paring asi lenga ani gi oiba survey tawbagi thaba ama chathadana ngasi phawba asengba ngamkhai gi saru khangdana thamliba asi yamna lali ngamkhai gi asengba saru khangdana border fencing khabagi thabak chatharakpada Manipur lengakna tumini laisim pamdokte matam kuina border fencing khadana leirakpa asina
Indo-Myanmar border paringda Manipur ngamkai manungda lairiba tongan-tonganba mafam kayada Myanmar macha amadi Bangladeshi macha kaya changsilaktuna khundaduna laisilakibagi achaba maram ama oiribani adabu hiram asigi matangda ngasi phawba Manipur lengaki maikaidegi hariba mitopsing asi changsinduna khunda laita sinduna laikiba asi tathongnaba paikapam thokpa thabak adu paikatana lairiba sichu yamna lanbani matam kharagi mamangdasu sasinaba Aadhaar card paiduna Indo-Myanmar border lansilaktuna Myanmar gi Rohingya amasung Manipur da changsilakpadagi phakiba laikre masida natana Manipur gi tongan-tonganba maitai pangalsingna lairiba mafam kayada Bangladesh tagi changsilakpa Muslim kaya laisingkre habigi ngangnabasu adumak lairibani loinana niyam kaina changsilakpa Bangladesh tagi changlakpa Muslim macha kaya amasu phagatpa laikre maduna Manipur asi niyam kaina changlakpa mitopsinggi yakaibung haibadu oirakpa yabagi akiba ama leire aduna Manipur lengana Bharat lengakta laijabi thaduna taksinduna Indo-Myanmar border paringi asengba ngamkai khangdoktuna border fencing khabagi thabok paikhatpa chumgani maduna trabadi Indo-Myanmar border lansilaktuna maya kaba drug kaya Manipur da posilakpagi thodok asi yamna toina thokani loinana nomai amade ana yadaba potlam kaya Indo-Myanmar border lansilaktuna Manipur da posilakpagi thaba asi yamna komna satharakani maram aduna ngasi Manipur da drug ki ichau thokliba miyoi kaya na aina yadaba nomai makhal kaya paiduna tunga-tungaba crime kaya satharakliba asi thingnabagidamaktadi Indo-Myanmar border gi asimba ngamkai khangdoklaga fencing tawbagi thaba asi athuba matamda paikhanaba Manipur lengakna achaba thodang lawduna honasi madunatana asengba Manipur ngamkai gi saru khangdana border fencing khabagi thabak sathaba taraklabadi aikhoi gi ipaipu singna thambiramba asengba lamgi saru kaya amma mangkhigani haiba asi Manipur miyam amasung Manipur lengak animakna khangpham thoi makha tarakpa pauda nauna khaidokhiba district taret hanagi fibamda lehenaba ngasidagi Delhi-da tripartite talk hauragani Chief Minister Oibobina lujingba Congress sarkar leiringa matamda nauna district taret khaidokhibado chatnaba yaroi nauna khaidokhiba district taret adu hanagi district sing aduda hanjil hangadabani haina UN sina changsilakiba khongjang aduga mai lenana hayeng New Delhi-da Ministry of Home Affairs UNC amasung state government gi mihusinga marakta tripartite talk tasaragani UNC na taliba demand asigi matangda Bharat Sarkar gi Ministry of Home Affairs ki Advisor North East AK Mishra na tripartite talk asi October 18 da makha tana satharagani haina thajaba pirakrabani makha tarapa pauda leni misigi langla lanjin hayeng phawbagi manungda puthokpa ngamdrabadi akanba khongjang changsilagani JAC gari de laive helping handers group ICIJ academy da warden oina mathau toriba sagolsam lenin chai kungataru apopa sagolsam inawbagi misi chingna ningai oi Manipur lenga kamari leinana authority singna athubada mihat arsigil langlana jing pothokuna ma leibasing ain gi oiba matik sabadani pigadabani hairi laikhidraba warden sagolsam lenin Thaba district ke hairo kendra gi manung chanba lairong them Peter dagini academy asigi authority na nan ayupung mapangami ni pumaram taba matamda academy asigi campus da tharuyalaga siramle hana pau pirakpani hairi misi asigi matangda JAC against the suspicious death of Sagolsam Lenin na sendida ngasi yari po kaithel da Sagolsam Lenin gi misi chingna ningai oi mara leiba singda dipi wa haina wakami phamdana khongjang changsingkhrei JAC gi campaign Sagolsam Gambir Singana phongdarakpada misi asi yamna chingna ningai oi school gi maikaidegi ngarang ayuk laikai gi mioi amada phone taraktuna Lenin tharuyalaga siramle hana pau pirakhi